Chief Minister's Women Economic Empowerment Scheme paikhanabagi damakta state government na lupa koti chahum yangkhai kaithoklaga thamliba senpham asi Chief Minister yauna government paibada yauriba minister sing amasung MLA singi maral natte masi miyam gi sel ne masibu MLA kharana masagi vote khomnabagi khulai oina sijinarakpa asi laibak thibani haina veteran politician ozoina phungdokhre kagwa hidrom lekai da leiba mahaki yumda paumi singa unaba amada ozoina hai Manipur gi hojik oiriba senmitlon yamna sotharaba matam asida Chief Minister's Women Economic Empowerment Scheme paikhatuna nupi singda self help phangalaga lupa lising tara pithagani hariba simak yamna phaba scheme ni haina lawi masi paikhatpa matamda scheme masi matau karamna semgat kadage habagi matangda self help group singna tawgadoriba thabak singadu mari leinaba department singa tanagadabani adubo kanaguma mathong huktaba mamutana politics haibasi karino khangdaba politician kharana magi da lao vote piyo natrabadi sel phangloi haina phungdorokpa thengnariba si kwaidagi laibak thiba mani scheme asigi sel phangge hairabadi party gi phiral singkhat kadabani party gi meeting yaugdabani hairibo wafam phongdokliba sing asi election offense ni Manipur na ngasi manglibagi maram asigumba kaya sinani sel na vote leiba sel na vote yonba kaya sina taseng na miyam gi thabak tawgadaba mi adu manghannabagi maram amani masi crime amani hojik state asigi yamna luraba tanpham asida taseng na masak thokna thabak tawgadaba mihut sing kahandanaba tawriba simaksu election offense ni maram aduna Chief Minister's Women Economic Empowerment Scheme gi lupa koti chahum yangkhai kaithokliba si Chief Minister gi maral natte government pairiba minister sing MLA sing gi maral natte masi miyam gi sel ni miyam gi sel na miyam leibagi mongda politicians sing na satharakpa si taraina loba yaroi haina hanagi law minister ozoina phungdokhre government paibada yauriba MLA sing na miyam yai phanaba paikhat kadoriba scheme asibo mikal ga mari leinaba vote pinabagi senpham oina pibagi mongda satharakpa sigi matangda mahakna Manipur gi governor da aiba cherol ama pisinduna inquiry tawraga government ki maikaidagi directive pinaba taksin khre hariba cherol asi Chief Minister Yumnam Khemsanda supisin khre haina ozoina phongdokhi amaromda state asigi AC kudingmakta lambi thongi phibam sothana leiriba sigi matangda ozoina hai mamangda Birena Chief Minister oibagi tamaduda AC kudingmakta lupa koti taruk kaithoklaga lambi semnaba khanghanki hariba senpham aduna leiriba BJP gi MLA singna estimate yaudana mana thokpa mongda lambi semki madugi matung anirak suba tam yoina Birena Chief Minister oiduna Englishing ani kunithoi dagi anoba government amamuk lakhiba matamda matam adugi governor na Impal West satpa matamda lupa koti taruk AC amada thadakhraga lambi thongi phibam yamna phalimdriba sigi maram hangki adubo sukhiba thabak sing adu work program da su hapkhide aduga thigaluba matamda expenditure sanction technical sanction yauda batanatana engineer singi knowledge amatta leitana MLA singna mana thokpa worker kharaga loinana pangsem da sembo oiramki ojoina hai lebakasi oina pangthokliba vigilance day gi thoramda Prime Minister Narendra Modi na corruption thingani haina lauthokhe baduda mahaki maikaidagi thagat wahai yawa greeting amaga loinana state asigi AC singda lambi sembagi mong mataw adu iduna khanghankibadagi thabak sing adu pona kakthakhi miyam gi thadarak senpham punna lupa koti chani kunithoi adu habi jabi tawraga lauthokna bo honaramki senpham adu amuk pikhigadra haina high court ta PIL ani thakhi maduda government ki maikaidagi work order yaudana sanction tawroi chumna thabak tawgani haibagi paukhum pirakpadagi PIL ani adu high court na dispose tawki aduga lambi sing adu semba matamda quality maintain tawgadabani infam thokpa procedure sing chithadana tawnabagi wafam sing thamki asigumba cherakasida langthabale sigi MLA na kagwagi area da laklaga mahakna thabak suge tawgada athingba pi haina pongdoklamkhiba adu mahakna khangdaduna tawribani MLA aduna lupa koti mangaga lakh humpurom gi senpham lambi semdana lauthoknaba honaram-bagi damakta athingba pirubagi mahak saubani miyam gi thadarakpa selbu huralaga lauge harakpa matamda Chief Minister oiba yai Minister oiba yai
ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯣꯖꯣꯏꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯆꯦꯠ ꯑꯍꯨꯝ ꯊꯣꯛꯅ ꯀꯥꯏꯔꯕꯅꯤ꯫ ꯃꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯗꯤ ꯖꯨꯔꯤ ꯕꯥꯏꯐꯔꯀꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯁꯦꯡꯅ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅ ꯚꯣꯠ ꯄꯤꯔꯕꯗꯤ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯨꯝ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯃꯩꯅ ꯀꯣꯏꯁꯤꯜꯂꯒ ꯃꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯀꯌꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯂꯗꯨꯅ 2023ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯂꯟ ꯊꯨꯝ ꯂꯦꯞꯅꯕ, ꯂꯝ ꯈꯣꯞꯆꯤꯟꯅꯕ, ꯌꯨꯝ ꯀꯩ ꯀꯥꯔ ꯂꯩꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯚꯣꯠ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕꯒꯤ ꯃꯤꯈꯜꯅꯤ꯫ ꯃꯁꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫